ꯃꯗꯨꯒꯤ ꯈꯣꯟꯊꯣꯛꯇꯤ ꯑꯩꯉꯣꯟꯗ ꯂꯩꯖꯗꯕꯅꯤꯅ ꯂꯩꯔꯤꯕ ꯈꯅꯥꯎꯁꯤꯅ ꯑꯩ ꯁꯨꯝ ꯃꯊꯪ ꯂꯥꯞꯊꯣꯛꯆꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜꯗꯒꯤ ꯂꯦꯡꯕꯤꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯑꯩꯁꯨ ꯁꯃꯥꯖꯀꯤ ꯃꯅꯨꯡꯗ ꯌꯥꯝ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯀꯥꯡꯕꯨꯁꯤꯡꯅꯅꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯣꯖꯥꯁꯤꯡ ꯃꯅꯨꯡꯗ ꯅꯨꯄꯤ ꯀꯥꯡꯕꯨꯁꯤꯡꯅ ꯂꯧꯔꯤꯕ ꯑꯉꯥꯡ ꯑꯃ ꯌꯣꯛꯄꯗꯒꯤ ꯃꯥꯒꯤ ꯍꯦꯛ ꯅꯤꯡꯊꯥꯗꯒꯤ ꯄꯣꯛꯄꯗꯒꯤ ꯍꯧꯔꯛꯅ ꯃꯃꯥ ꯑꯃꯅ ꯂꯧꯔꯤꯕꯁꯦ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝꯗ ꯂꯩꯔꯒ ꯃꯃꯥ ꯑꯃꯅ ꯂꯧꯔꯤꯁꯦ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯏꯝꯐꯥꯜꯗꯒꯤ ꯂꯥꯛꯄꯤꯔꯤꯕ ꯃꯍꯩꯔꯣꯏ ꯀꯥꯡꯕꯨꯁꯤꯡ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯍꯨꯏꯗ꯭ꯔꯣꯝꯒꯤ ꯅꯤꯂꯦꯟꯗ꯭ꯔꯕꯨ ꯑꯩꯅ ꯁꯩꯔꯦꯡ ꯑꯃ ꯄꯥꯊꯣꯛꯅꯕꯒꯤ ꯀꯧꯁꯟꯖꯔꯤ ꯌꯥꯔꯕꯣ? ꯃꯥꯇ꯭ꯔꯥꯗꯪ ꯁꯨꯝ ꯄꯥꯎꯈꯨꯗꯣ ꯌꯦꯡꯁꯤꯟꯖꯔꯒ ꯃꯌꯥꯝꯗ ꯁꯨꯝ ꯅꯣꯡꯂꯩ ꯆꯦꯟꯕ ꯅꯨꯡꯁꯤꯠꯅ ꯃꯥꯏꯀꯩ ꯁꯤꯟꯅ ꯍꯨꯝꯈꯤꯕ ꯃꯤꯀꯨꯞ ꯑꯃꯒꯤ ꯃꯇꯝꯗ ꯃꯥꯏꯀꯩ ꯁꯤꯟꯅ ꯋꯥꯏꯈꯤꯕ ꯈꯪꯍꯧꯗ ꯆꯣꯏꯖꯥꯏꯅꯈꯤꯕ ꯉꯥꯅꯨ ꯊꯪꯒꯣꯡ ꯃꯇꯧꯒꯨꯝ ꯆꯤꯡꯂꯦꯝ ꯃꯄꯥ ꯂꯩꯇꯅ ꯐꯩꯔꯥ